ꯄꯨꯔꯥ ꯄꯣꯔꯗꯥꯗ ꯅꯞꯄꯒ ꯂꯩꯔꯦꯕ ꯃꯥꯅꯀꯣ ꯑꯩꯗꯤꯅꯦ ꯄꯨꯔꯥ ꯑꯩꯗꯤ ꯈꯜꯂꯕꯅꯦ ꯑꯩꯒꯤ ꯄꯣꯔꯗꯥꯁꯦ ꯇꯠꯂꯦ ꯍꯥꯏꯅꯀꯣ ꯑꯗꯨꯒ ꯑꯩꯒꯤꯗꯤ ꯃꯀꯣꯛꯁꯨ ꯀꯌꯥꯝ ꯉꯥꯎꯔꯤ ꯌꯥꯝ ꯅꯥꯀꯣꯡꯁꯨ ꯁꯦꯡꯗꯣꯔꯛꯑꯦ ꯅꯨꯡꯉꯥꯏꯔꯛꯑꯦ ꯄꯩꯁꯥꯁꯨ ꯂꯩꯍꯧꯔꯦ ꯑꯗꯨꯒ ꯁꯤ ꯃꯐꯝꯁꯦ ꯌꯥꯝ ꯐꯖꯕ ꯂꯧꯔꯥꯡ ꯁꯨꯕꯒꯤ ꯆꯥ ꯊꯤꯜꯂꯛꯏꯗꯨ ꯃꯌꯥꯝ ꯅꯣꯏ ꯕꯣꯔꯥ ꯍꯥꯎꯕꯅꯤꯅꯦ ꯍꯥꯟꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯑꯩꯈꯣꯏ ꯅꯣꯏꯒꯤꯅ ꯇꯟ ꯇꯛꯄꯒ ꯌꯥꯎꯔꯝꯃꯤꯅꯤ ꯁ꯭ꯀꯨꯜ ꯀꯥꯔꯒ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯁꯤꯜꯆꯔꯗ ꯂꯥꯛꯏꯅꯦꯕꯀꯣ ꯇꯥꯆꯧꯒ ꯑꯩꯒ ꯑꯩꯒꯤ ꯃꯅꯥ ꯌꯦꯡꯍꯟꯕꯒꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯕꯦꯔꯪꯒꯥ ꯂꯝꯕꯤꯔꯣꯝꯗꯒꯤ ꯂꯥꯛꯑꯦ ꯑꯗꯨꯅ ꯁꯤ ꯎꯔꯤꯁꯤꯡꯁꯦ ꯀꯩ ꯃꯥꯜꯂꯤ ꯃꯤ ꯉꯛꯇꯅꯦꯕ ꯉꯥ ꯐꯥꯔꯤ ꯉꯛꯇꯅꯦꯕꯀꯣ ꯁꯤꯁꯦ ꯑꯗꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯃꯐꯝꯗꯣ ꯌꯧꯔꯦ ꯑꯗꯣ ꯃꯐꯝꯁꯦ ꯑꯩ ꯈꯪꯅꯒ ꯂꯥꯛꯏ ꯅꯠꯇꯦ ꯑꯍꯥꯟꯕ ꯑꯩ ꯀꯣꯏꯊꯤ ꯊꯤꯔꯒ ꯂꯥꯛꯏꯅꯤ ꯑꯗꯨꯒ ꯂꯥꯛꯄꯗꯣ ꯃꯣꯏ 11:30ꯗꯒꯤ ꯗꯣꯛꯇꯔ ꯂꯥꯛꯀꯅꯤ ꯑꯗꯣ ꯑꯩꯈꯣꯏ ꯋꯥꯈꯥ ꯀꯨꯏꯅ ꯉꯥꯏꯔ ꯂꯩꯔꯦ ꯑꯗꯨ ꯃꯇꯨꯡꯗ ꯗꯣꯛꯇꯔꯗꯣ ꯂꯥꯛꯑꯦꯕꯀꯣ ꯂꯥꯛꯑꯒ ꯃꯤꯁꯨ ꯃꯌꯥꯝ ꯂꯥꯏꯟ ꯂꯦꯡꯉꯦ ꯑꯩ ꯂꯥꯛꯑ ꯃꯇꯨꯡꯗ ꯑꯩꯅ ꯉꯜꯂꯨꯕꯒꯤ ꯑꯩꯅ ꯍꯥꯟꯅ ꯆꯪꯕ ꯐꯪꯉꯦꯕꯀꯣ ꯆꯪꯉꯒ ꯑꯗꯨꯒ ꯗꯣꯛꯇꯔꯗꯨꯒ ꯑꯩ ꯐꯖꯅ ꯍꯥꯏꯔꯦ ꯁꯨꯃꯥꯏꯅ ꯇꯧꯋꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯈꯣꯠꯂꯤ ꯍꯥꯏꯅ ꯍꯥꯏꯕꯗꯣ ꯃꯥ ꯌꯦꯡꯒꯦ ꯍꯥꯏꯅ ꯌꯦꯡꯉꯦꯕ ꯍꯦꯜꯂꯣ ꯃꯌꯥꯝ ꯑꯩꯒꯤ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣꯗ ꯃꯌꯥꯝꯗ ꯗꯤꯌꯔ ꯃꯆꯥ ꯑꯃ ꯊꯝꯖꯈꯤꯕꯅꯤ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯒꯤ ꯑꯣꯏꯅ ꯃꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯄꯤꯔꯤꯌꯗꯁ ꯂꯥꯛꯄ ꯃꯇꯝꯗ ꯃꯦꯟꯁꯇ꯭ꯔꯨꯌꯦꯜ ꯀꯞꯒꯨꯝꯕ ꯍꯥꯏꯗꯤ ꯁꯦꯅꯤꯇꯔꯤ ꯄꯦꯗꯁꯒꯨꯝꯕ ꯁꯤꯖꯤꯟꯅꯗꯕꯤꯗ ꯀꯃꯥꯏꯅ ꯄꯤꯔꯤꯌꯗꯁꯦ ꯃꯦꯅꯦꯖ ꯇꯧꯕ ꯉꯝꯒꯅꯤ ꯍꯥꯏꯅ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯑꯟꯁꯔ ꯄꯤꯔꯛꯏꯁꯦ ꯑꯅꯝꯕ ꯂꯣꯏꯅ ꯅꯣ ꯉꯥꯛꯇ ꯑꯣꯏꯅ ꯄꯤꯔꯛꯑꯦꯕꯀꯣ ꯑꯗꯨꯅꯤ ꯑꯩꯈꯣꯏ ꯃꯌꯥꯝꯗꯤ ꯁꯦꯅꯤꯇꯔꯤ ꯄꯦꯗꯁ ꯌꯥꯎꯗꯅ ꯅꯣꯡꯃꯇ ꯐꯥꯎ ꯑꯩꯈꯣꯏ ꯂꯩꯕ ꯉꯝꯗꯦ ꯅꯠꯇ꯭ꯔꯥ ꯑꯗꯣ ꯃꯌꯥꯝ ꯑꯝꯇꯪ ꯈꯜꯂꯨꯅꯦ ꯁꯦꯅꯤꯇꯔꯤ ꯄꯦꯗꯁ ꯌꯥꯎꯗꯅ ꯀꯌꯥꯝ ꯀꯨꯏꯅ ꯃꯈꯣꯏꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯂꯩꯔꯛꯑꯝꯒꯅꯤ ꯃꯌꯥꯝꯅ ꯈꯪꯗꯕ ꯌꯥꯎꯔꯒꯁꯨ ꯑꯩ ꯑꯗꯨꯝ ꯍꯥꯏꯖꯔꯛꯀꯦꯕꯀꯣ ꯉꯁꯤ ꯐꯥꯎꯕꯗ ꯈꯨꯟ ꯑꯃꯃꯝꯗ ꯐꯤꯅ ꯌꯨꯁ ꯇꯧꯔꯒ ꯃꯌꯥꯝ ꯑꯃ ꯄꯤꯔꯤꯌꯗꯁ ꯃꯦꯅꯦꯖ ꯇꯧꯔꯒ ꯂꯥꯛꯏꯑꯕꯀꯣ ꯅꯨꯄꯤ ꯀꯌꯥꯃꯔꯨꯝ ꯑꯃ ꯑꯗꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗ ꯃꯣꯏꯒꯤ ꯈꯨꯟꯗꯨꯒꯤ ꯑꯀꯣꯏꯕꯗ ꯃꯣꯏꯒꯤ ꯅꯛꯅꯕꯗ ꯑꯀꯣꯏꯕꯗ ꯍꯥꯏꯗꯤ ꯄꯦꯗꯁꯦ ꯍꯥꯏꯗꯤ ꯐꯪꯗꯕꯒꯤ ꯃꯔꯝꯅꯅꯦꯕꯀꯣ ꯑꯗꯨꯒꯤ ꯃꯊꯛꯇꯁꯨ ꯃꯣꯏ ꯅꯨꯃꯤꯠꯀꯤ ꯃꯣꯏꯒꯤ ꯊꯕꯛꯁꯦ ꯀꯥꯡꯗ꯭ꯔꯕꯅꯦꯕ ꯃꯣꯏ ꯊꯕꯛꯁꯦ ꯑꯗꯨꯝ ꯁꯨꯖꯔꯒꯁꯨ ꯂꯩꯔꯤꯕꯅꯦꯕꯀꯣ ꯑꯗꯣ ꯐꯤꯗꯨꯅ ꯁꯨꯝ ꯗꯦꯂꯤꯒꯤ ꯌꯨꯁ ꯇꯧꯔꯛꯑꯗꯤ ꯑꯅꯥꯕ ꯂꯥꯏꯊꯨꯡ ꯀꯌꯥꯃꯔꯨꯝꯁꯨ ꯅꯥꯔꯒꯁꯨ ꯃꯥꯌꯣꯛꯅꯅ ꯂꯩꯔꯤꯕꯅꯦꯕꯀꯣ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯁ꯭ꯀꯨꯜ ꯆꯠꯄ ꯀꯣꯂꯦꯖ ꯆꯠꯄ ꯑꯁꯤ ꯀꯌꯥꯃꯔꯨꯝ ꯑꯃꯁꯨ ꯍꯥꯏꯗꯤ ꯑꯦꯕꯁꯦꯟ ꯇꯧꯕ ꯂꯦꯞꯊꯣꯛꯄꯁꯨ ꯀꯌꯥꯃꯔꯨꯝ ꯑꯃ ꯌꯥꯎꯔꯤꯕꯅꯦꯕꯀꯣ ꯑꯗꯨꯒꯤ ꯃꯔꯝ ꯑꯣꯏꯔꯒ ꯑꯗꯨꯅ ꯃꯌꯥꯝ ꯁꯤꯒꯨꯝꯕ ꯅꯪꯖꯔꯕ ꯅꯨꯄꯤꯁꯤꯡꯒꯤ ꯃꯇꯦꯡ ꯑꯣꯏꯅꯕ ꯏꯕ꯭ꯔꯤꯇꯤꯅ ꯏꯅꯤꯁꯤꯌꯦꯇꯤꯚ ꯑꯃ ꯂꯧꯔꯦ ꯃꯗꯨꯗꯤ ꯄꯤꯔꯤꯌꯗ ꯀꯦꯌꯔ ꯑꯦꯗꯣꯞꯁꯟ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯍꯥꯏꯅꯀꯣ ꯑꯗꯣ ꯃꯌꯥꯝ ꯑꯁꯤꯗ ꯁꯦꯅꯤꯇꯔꯤ ꯄꯦꯗꯁ ꯐꯪꯕ ꯋꯥꯕ ꯃꯐꯝ ꯈꯨꯟ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯗꯅ ꯃꯁꯤꯒꯩꯁꯤꯒ ꯑꯦꯗꯣꯞ ꯇꯧꯒꯗꯣꯔꯤꯕꯅꯦꯕꯀꯣ ꯃꯗꯨꯒ ꯏꯕ꯭ꯔꯤꯇꯤꯟ ꯅꯤꯝ ꯑꯃꯗꯤ ꯁꯦꯐ꯭ꯂꯥꯋꯔꯒꯤ ꯁꯦꯅꯤꯇꯔꯤ ꯄꯦꯗꯁ ꯐꯪꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯒꯗꯧꯔꯤꯅꯦꯕꯀꯣ NGOꯁꯤꯡꯒꯤ ꯃꯇꯦꯡꯗꯒꯤ ꯑꯩꯁꯨ ꯃꯁꯤꯒꯤ ꯄꯦꯗꯁꯦ ꯃꯌꯥꯝ ꯌꯨꯁ ꯇꯧꯖꯔꯤ ꯑꯁꯤ ꯍꯥꯏꯔꯨꯔꯒꯗꯤ ꯅꯨꯄꯤ ꯄꯨꯝꯅꯃꯛꯀꯤ ꯄꯤꯔꯤꯌꯗꯁ ꯑꯣꯏꯕ ꯃꯇꯝꯗ ꯌꯥꯝꯅ ꯃꯊꯧ ꯇꯥꯕ ꯄꯣꯠꯅꯤ ꯍꯥꯏꯇꯥꯔꯦ ꯃꯁꯤ ꯅꯨꯄꯤ ꯄꯨꯝꯅꯃꯛꯇ ꯂꯩꯐꯝ ꯊꯣꯛꯏ ꯅꯠꯇ꯭ꯔꯥ ꯑꯗꯨꯅ ꯅꯪꯅ ꯁꯤꯌꯔ ꯑꯃ ꯇꯧꯕꯗ ꯀꯅꯥꯒꯨꯝꯕꯤ ꯑꯃꯒꯤ ꯂꯩꯅꯥ ꯂꯥꯏꯊꯨꯡꯗꯒꯤ ꯉꯥꯛꯊꯣꯛꯄ ꯑꯃꯗꯤ ꯃꯥꯏ ꯄꯥꯛꯄꯒꯤ ꯂꯝꯕꯤꯗ ꯄꯨꯁꯤꯟꯕ ꯁꯣꯏꯗꯅ ꯉꯝꯒꯅꯤ ꯑꯗꯨꯒ ꯃꯌꯥꯝꯅ ꯈꯨꯟ ꯑꯃꯒꯤ ꯃꯃꯤꯡ ꯍꯥꯏꯅꯤꯡꯕ ꯌꯧꯍꯟꯅꯤꯡꯕ ꯇꯥꯔꯒꯁꯨ ꯃꯌꯥꯝ ꯑꯁꯤꯒꯤ ꯋꯦꯕꯁꯥꯏꯠꯁꯤꯗ ꯆꯪꯉꯒ ꯈꯨꯟꯗꯨꯒꯤ ꯃꯃꯤꯡꯗꯣ ꯍꯥꯏꯕꯤꯔꯝꯃꯣ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯏꯕꯔꯇꯤꯟ ꯕ꯭ꯔꯥꯟꯅ ꯃꯗꯨꯒꯤ ꯈꯨꯟꯗꯨ ꯐꯥꯎꯕꯗ ꯌꯧꯍꯟꯅꯕ ꯁꯣꯏꯗꯅ ꯍꯣꯠꯅꯖꯒꯅꯤ ꯑꯗꯣ ꯃꯌꯥꯝ ꯌꯥꯔꯤꯃꯈꯩ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯁꯤꯌꯔ ꯇꯧꯕꯤꯌꯨ ꯃꯌꯥꯝꯒꯤ ꯁꯤꯌꯔꯒꯤ ꯃꯇꯦꯡꯗꯒꯤ ꯅꯨꯄꯤ ꯀꯌꯥꯒꯤ ꯃꯇꯦꯡ ꯑꯣꯏꯅꯕ ꯃꯣꯏꯅ ꯌꯦꯡꯕ ꯃꯇꯝꯗꯁꯨ ꯃꯣꯏꯅ ꯃꯅꯨꯡꯗꯅꯦ ꯄꯨꯔꯥ ꯄꯣꯔꯗꯥꯗ ꯅꯞꯄꯒ ꯂꯩꯔꯦꯕ ꯃꯥꯅ ꯍꯥꯏꯕ ꯂꯧꯊꯣꯛꯄ ꯌꯥꯔꯣꯏ ꯁꯦꯡꯗꯣꯛꯄ ꯃꯊꯧ ꯇꯥꯅꯤꯅ ꯑꯗꯩ ꯑꯩ ꯁꯦꯡꯗꯣꯛꯀꯅꯤ ꯍꯥꯏꯅ ꯑꯗꯣ ꯃꯥꯅ ꯁꯦꯡꯗꯣꯛꯄꯤꯔꯦ ꯑꯇꯣꯞꯄ ꯗꯣꯛꯇꯔꯅ ꯅꯠꯇꯕꯅꯦ ꯑꯇꯣꯞꯄ ꯃꯣꯏ ꯁꯦꯡꯗꯣꯛꯅꯕ ꯂꯩꯌꯦꯕꯀꯣ ꯑꯗꯨꯒ ꯆꯪꯉꯒ ꯁꯦꯡꯗꯣꯛꯍꯜꯂꯤꯅꯤ ꯃꯌꯥꯝ ꯑꯩꯗꯤ ꯌꯥꯝ ꯍꯔꯥꯎ ꯆꯪꯖꯕꯅꯦꯕꯀꯣ ꯁꯤꯁꯦ ꯑꯩꯁ ꯅꯞꯊꯤ ꯁꯦꯡꯗꯣꯛꯑꯅꯤ ꯍꯥꯏꯅꯀ ꯑꯗꯨꯒ ꯃꯣꯏꯒꯤ ꯄꯥꯏꯕꯗꯨ ꯃꯣꯏ ꯇꯧꯕ ꯏꯁꯤꯡ ꯑꯃꯅ ꯁꯤꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯀꯥꯞꯁꯟꯕꯁꯤꯗꯀꯣ ꯑꯩꯗꯤꯅꯦ ꯄꯨꯔꯥ ꯑꯩꯗꯤ ꯈꯜꯂꯕꯅꯦ ꯑꯩꯒꯤ ꯄꯣꯔꯗꯥꯁꯦ ꯇꯠꯂꯦ ꯍꯥꯏꯅꯀꯣ ꯑꯗꯨꯒ ꯑꯩꯒꯤꯗꯤ ꯃꯀꯣꯛꯁꯨ ꯀꯌꯥꯝ ꯉꯥꯎꯔꯤ ꯏꯅꯥꯛꯇ ꯇꯥꯆꯧꯁꯨ ꯃꯄꯥꯟꯗ ꯂꯦꯞꯄꯒ ꯂꯩꯍꯧꯕꯀꯣ ꯑꯗ ꯑꯩ ꯏꯇꯣꯝꯇ ꯈꯜꯂꯤꯅꯦ ꯑꯩꯁꯤ ꯁꯤꯒꯒ ꯁꯨꯝ ꯁꯤꯔꯗ꯭ꯔꯥ ꯀꯥꯏꯅ ꯈꯜꯂꯨꯔꯕꯅꯦꯕ ꯈꯪꯕ꯭ꯔꯥ ꯀꯞꯁꯨ ꯀꯞꯄꯤꯅꯤ ꯃꯌꯥꯝ ꯍꯨꯔꯥꯟ ꯑꯗꯣ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯍꯨꯔꯥꯟꯅ ꯁꯨꯝ ꯍꯥꯏꯗꯤ ꯂꯧꯔꯤꯅꯦꯕꯀꯣ ꯅꯨꯄꯥꯁꯦ ꯀꯔꯤꯝ ꯈꯪꯄꯣꯠ ꯅꯠꯇꯦꯕꯀꯣ ꯃꯥ ꯍꯥꯏꯕ ꯀꯩꯁꯨ ꯇꯧꯔꯣꯏ ꯅꯪ ꯐꯖꯅ ꯁꯨꯝ ꯂꯩꯔꯨ ꯍꯥꯏꯅ ꯑꯗꯨꯗꯒꯤꯗꯤ ꯃꯥꯅ ꯁꯨꯃꯥꯏꯅ ꯆꯤꯎ ꯂꯥꯎꯅ ꯍꯥꯏꯗꯤ ꯃꯅꯨꯡꯗꯅꯦ ꯏꯁꯤꯡꯁꯦ ꯀꯥꯞꯁꯤꯜꯂ ꯃꯇꯨꯡꯗ ꯄꯣꯠꯁꯦ ꯐꯠꯇꯕꯁꯦ ꯊꯣꯛꯂꯛꯏꯅꯦꯕꯀோ ꯑꯩ ꯅꯥꯛꯇ ꯅꯨꯄꯤ ꯑꯃ ꯍꯧꯒꯠꯂꯛꯑꯦ ꯑꯩꯅ ꯃꯉꯣꯟꯗ ꯍꯪꯉꯤꯕ ꯁꯨꯃꯥꯏꯅ ꯇꯧꯅꯕ꯭ꯔꯥ ꯀꯣꯛ ꯉꯥꯎꯅꯕ꯭ꯔꯥ ꯑꯩꯇ ꯉꯥꯎꯕ꯭ꯔꯥ ꯃꯥ ꯍꯥꯏꯕ ꯉꯥꯎꯅꯕꯅꯤ ꯁꯤ ꯀꯩꯁꯨ ꯇꯧꯔꯣꯏ ꯏꯁꯤꯡ ꯊꯛꯀꯦꯔꯥ ꯈꯣꯠꯀꯦꯔꯥ ꯀꯌꯥꯝ ꯍꯪꯉꯦ ꯀꯃꯥꯏ ꯇꯧꯔꯤꯑꯅ ꯑꯩꯅ ꯑꯁ ꯑꯩ ꯀꯣꯛ ꯉꯥꯎꯃꯟꯈꯤꯗꯅ ꯌꯥꯗ꯭ꯔꯦ ꯈꯪꯕ꯭ꯔꯥ ꯚꯤꯗꯤꯑꯣ ꯂꯧꯔꯤꯒꯁꯦ ꯑꯩ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯦ ꯅꯨꯄꯥꯁꯤꯅ ꯍꯥꯏꯕ ꯅꯪ ꯚꯤꯗꯤꯑꯣ ꯑꯣꯟ ꯇꯧ ꯂꯩꯔꯦ ꯑꯗꯩ ꯑꯩ ꯃꯨꯠꯊꯠꯂꯦ ꯉꯥꯏꯍꯥꯛ ꯐꯝꯃꯦ ꯉꯥꯎꯔꯦ ꯑꯁꯦꯡꯕ ꯑꯩꯗꯤ ꯑꯃꯨꯛ ꯂꯥꯛꯏꯅꯤ ꯁꯤ ꯗꯣꯛꯇꯔꯁꯤꯗ ꯑꯃꯨꯛ ꯌꯦꯡꯍꯟꯗꯣꯏꯅꯦꯕ ꯌꯥꯎꯔꯤꯕ ꯌꯥꯎꯗ꯭ꯔꯤꯕ ꯍꯥꯏꯅ ꯂꯧꯊꯣꯛꯈ꯭ꯔꯗꯤ ꯂꯧꯊꯣꯛꯈ꯭ꯔꯦ ꯉꯥꯎꯕꯅ ꯀꯩꯅꯣꯅꯦ ꯑꯗꯨꯒ ꯃꯌꯥꯝ ꯑꯃꯨꯛ ꯆꯪꯉꯦ ꯗꯣꯛꯇꯔꯗ ꯑꯃꯨꯛ ꯌꯦꯡꯍꯟꯕ ꯃꯇꯝꯗ ꯃꯐꯝꯗꯣ ꯀꯔꯤꯝ ꯂꯩꯔꯝꯗ꯭ꯔꯦꯕꯀꯣ ꯂꯩꯔꯝꯗꯕꯗꯣ ꯎꯕꯗꯨꯒ ꯃꯥꯅ ꯍꯥꯏꯕ ꯚꯤꯗꯤꯑꯣꯁꯨ ꯂꯧꯔꯣ ꯑꯗꯨꯒ ꯐꯣꯇꯣꯁꯨ ꯇꯧꯔꯣ ꯍꯥꯏꯅ ꯌꯥꯝ ꯐꯩꯌꯦꯀꯣ ꯗꯣꯛꯇꯔꯁꯦ ꯌꯥꯝꯅ ꯐꯩ ꯌꯥꯝꯅ ꯐ꯭ꯔꯤ ꯑꯣꯏꯕ ꯍꯥꯏꯗꯤ
ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯌꯥꯝꯅ ꯐ꯭ꯔꯤ ꯑꯣꯏꯕ ꯅꯨꯡꯉꯥꯏꯕꯗꯣ ꯇꯥꯏꯞꯇꯨꯃ ꯑꯣꯏ ꯑꯗꯣ ꯃꯥꯅ ꯁꯤꯒꯤ ꯃꯐꯝꯁꯤꯒ ꯍꯥꯏꯗꯤ ꯑꯗꯨꯝ ꯁꯣꯛꯇꯅꯕ ꯈꯣꯠꯇꯅꯕ ꯂꯩꯗꯅ ꯏꯟꯐꯦꯛꯁꯟ ꯑꯣꯏꯔꯛꯇꯅꯕꯒꯤꯗꯃꯛꯇ ꯍꯤꯗꯥꯛ ꯈꯔ ꯄꯤꯔꯛꯑꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯂꯥꯛꯑꯦꯕꯀꯣ ꯌꯨꯝꯗ ꯑꯗꯣ ꯃꯌꯥꯝ ꯅꯥꯀꯣꯡꯁꯨ ꯆꯦꯡꯊꯣꯔꯛꯑꯦ ꯅꯨꯡꯉꯥꯏꯔꯛꯑꯦ ꯄꯩꯁꯥꯁꯨ ꯂꯩꯍꯧꯔꯦ ꯑꯗꯨꯒ ꯁꯤ ꯃꯐꯝꯁꯦ ꯌꯥꯝ ꯐꯖꯕꯅꯦ ꯑꯣꯏꯁꯦ ꯑꯗꯣ ꯍꯤꯟꯖꯥꯡ ꯅꯥꯄꯤ ꯉꯥꯛꯇ ꯑꯁꯪꯕ ꯑꯁꯪꯕ ꯉꯥꯛꯇ ꯐꯖꯕꯅ ꯑꯩꯅ ꯚꯤꯗꯤꯑꯣꯁꯦ ꯂꯧꯕꯅꯦꯕ ꯑꯩꯅ ꯌꯨꯝꯗ ꯍꯜꯂꯒ ꯕ꯭ꯂꯥꯎꯁ ꯈꯔ ꯍꯥꯏꯗꯤꯅꯦ ꯑꯇꯣꯞꯄ ꯌꯥꯇꯤꯒꯤꯅꯦ ꯕ꯭ꯂꯥꯎꯁ ꯈꯔ ꯍꯨꯛ ꯄꯥꯟꯒꯗ ꯂꯩꯗꯨꯁꯨ ꯄꯥꯟꯊꯣꯛꯑꯦ ꯄꯞ ꯇꯧꯔꯒ ꯑꯗꯨꯒ ꯄꯥꯟꯊꯣꯛꯄ ꯂꯣꯏꯔꯒ ꯑꯩꯈꯣꯏ ꯃꯃꯥꯅ ꯁꯤꯡ ꯐꯧꯔꯝꯃꯦꯕꯀꯣ ꯑꯗꯣ ꯃꯥꯗꯤ ꯗꯨꯀꯥꯟꯗ ꯆꯠꯈ꯭ꯔꯕꯅꯤꯅ ꯁꯤꯡꯗꯣ ꯂꯧꯁꯜꯂꯨ ꯍꯥꯏꯅ ꯑꯩ ꯀꯟꯅ ꯁꯤꯡꯁꯦ ꯍꯣꯟꯖꯜꯂꯤꯅꯤ ꯑꯗꯨꯒ ꯁꯤꯡꯁꯦ ꯄꯞ ꯍꯣꯟꯖꯜꯂꯝꯃꯒ ꯁꯨꯃꯥꯡ ꯇꯤꯂꯣꯟ ꯋꯥꯏ ꯁꯤꯠꯆꯜꯂꯝꯃꯒ ꯙꯨꯞ ꯊꯥꯎꯃꯩ ꯊꯥꯗꯣꯛꯑꯝꯃꯒ ꯑꯩ ꯑꯃꯨꯛ ꯔꯥꯅꯤꯡ ꯆꯠꯇꯣꯏꯅꯦꯕꯀꯣ ꯃꯌꯥꯝ ꯑꯗꯣ ꯑꯃꯨꯛ ꯔꯥꯅꯤꯡ ꯃꯐꯝꯗꯣ ꯌꯧꯔꯒ ꯑꯃꯨꯛ ꯌꯦꯡꯍꯜꯂꯛꯑꯒꯦ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯔꯥꯅꯤꯡ ꯂꯥꯛꯏꯅꯦꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯂꯣꯏ ꯂꯧ ꯈꯥꯎꯅꯈꯔꯦ ꯑꯗꯣ ꯌꯦꯡꯉꯨꯅꯦ ꯂꯧ ꯍꯥꯟꯅ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏ ꯐꯧ ꯆꯔꯣꯡꯒ ꯈꯨꯜꯂꯝꯗ꯭ꯔꯥ ꯅꯠꯇ꯭ꯔꯥ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯐꯧ ꯆꯔꯣꯡ ꯈꯨꯟꯕꯩꯗꯃꯛꯇ ꯀꯩꯅꯣ ꯂꯧꯕꯨꯛꯇꯒ ꯆꯠꯂꯤꯅꯤ ꯍꯧꯅꯔꯒ ꯑꯗꯨꯒꯒꯤ ꯑꯃꯨꯛ ꯚꯟꯗ꯭ꯔꯥ ꯆꯥꯕ ꯇꯧꯗ꯭ꯔꯥ ꯃꯌꯥꯝ ꯍꯧꯖꯤꯛꯀꯥꯟ ꯑꯉꯥꯡꯁꯤꯡꯗꯤ ꯇꯧꯅꯗ꯭ꯔꯦꯀꯣ ꯍꯧꯖꯤꯛꯀꯥꯟ ꯑꯉꯥꯡꯁꯤꯡ ꯌꯨꯝꯗꯒꯤ ꯊꯣꯛꯅꯗ꯭ꯔꯦ ꯑꯗꯩ ꯃꯔꯤ ꯃꯉꯥꯁꯦ ꯑꯩ ꯉꯥꯏꯔꯤꯅꯤ ꯀꯅꯥꯅꯣ ꯈꯪꯗꯦ ꯂꯧꯔꯥꯡ ꯁꯨꯕꯒꯤ ꯆꯥ ꯊꯤꯜꯂꯛꯏꯗꯨ ꯃꯌꯥꯝ ꯑꯩꯈꯣꯏ ꯔꯥꯅꯤꯡ ꯇꯧꯕ ꯂꯣꯏꯔꯦ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯐꯝꯃꯤꯅꯦ ꯑꯗꯨꯒ ꯑꯆꯥꯄꯣꯠ ꯆꯥꯅꯤꯡꯃꯟꯈꯤꯗꯅꯀꯣ ꯗꯤꯡꯒꯣꯗ ꯑꯆꯥꯄꯣꯠ ꯄꯨꯔꯛꯑꯣ ꯍꯥꯏꯅ ꯍꯥꯏꯈꯤꯕꯗꯣ ꯃꯥ ꯄꯨꯔꯒ ꯂꯥꯛꯏꯅꯦꯕ ꯁꯤꯅ ꯆꯥꯕ ꯉꯥꯏꯅꯤ ꯃꯌꯥꯝ ꯌꯨꯝ ꯕꯣꯔꯥ ꯉꯥꯏ ꯄꯨ ꯂꯩꯕ꯭ꯔꯥ ꯕꯣꯔꯥ ꯅꯣꯏꯗꯩꯔꯣ ꯑꯩꯈꯣꯏ ꯕꯣꯔꯥ ꯍꯧꯗꯕ ꯀꯨꯏꯔꯦ ꯀꯩꯒꯤ ꯇꯧꯗ꯭ꯔꯕꯣ ꯅꯣꯏ ꯕꯣꯔꯥ ꯍꯥꯎꯕꯅꯤꯅꯦ ꯍꯥꯟꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯇꯟ ꯇꯛꯄꯒ ꯌꯥꯎꯔꯝꯃꯤꯅꯤ ꯁ꯭ꯀꯨꯜ ꯀꯥꯔꯒ ꯑꯃꯗꯣ ꯍꯥꯞꯆꯜꯂꯣ ꯆꯅꯥꯗꯨꯒ ꯍꯥꯞꯆꯜꯂꯨꯁꯦ ꯊꯨꯒꯥꯏꯔꯨꯁꯦ ꯅꯪꯒꯤ ꯆꯅꯥ ꯍꯦꯛ ꯄꯨꯔꯛꯏꯌꯦ ꯅꯪꯗ ꯆꯥꯎꯗꯣ ꯆꯅꯥꯗ ꯌꯥꯝ ꯂꯩꯔꯤꯕꯣ ꯕꯗꯥꯝꯗꯣ ꯆꯥꯗꯣꯏꯔꯥ ꯗꯤꯡꯒꯣ ꯑꯧ ꯄꯨꯕꯤꯔꯛꯄꯒꯤ ꯊꯦꯡꯀ꯭ꯌꯨ ꯑꯩꯅ ꯑꯃꯨꯛ ꯁꯤꯡꯖꯨ ꯄꯨꯔꯛꯀꯗꯣꯏꯅꯤ ꯃꯥ ꯍꯌꯦꯡ ꯄꯨꯔꯛꯇꯣꯏꯅꯤ ꯍꯪꯆꯤꯠ ꯍꯪꯆꯤꯠ ꯀꯩꯒꯤꯅꯣ ꯑꯩ ꯍꯌꯦꯡ ꯂꯥꯛꯑꯣꯏ ꯑꯌꯥ ꯃꯤꯃꯤ ꯀꯗꯥꯏ ꯂꯩ ꯕꯣꯔꯥ ꯊꯨꯒꯥꯏꯔ ꯍꯥꯞꯄꯨ ꯍꯥꯎꯅꯤ ꯏꯆꯦꯔꯥꯡꯁꯦ ꯑꯁꯤꯗ ꯊꯥꯎꯅꯦ ꯑꯗꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯆꯥꯈꯤꯒ ꯂꯣꯏꯔ ꯌꯦꯡꯍꯜꯂꯛꯀꯦ ꯆꯣ ꯃꯌꯣꯝꯗꯣ ꯄꯨꯈ꯭ꯔꯣ ꯅꯪꯒꯤꯅꯤꯅꯦ ꯄꯤꯕꯤꯔꯤꯅꯤ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯍꯟꯅꯕ ꯇꯧꯔꯒꯦ ꯀꯥꯟꯆꯟꯁꯦ ꯌꯨꯝꯗ ꯆꯥꯎꯆꯣ ꯁꯦ ꯅꯪꯒꯤ ꯑꯆꯥꯄꯣꯠ ꯅꯊꯕꯥꯛꯀ ꯖꯒꯣꯏ ꯌꯥꯎꯔꯣ ꯍꯣꯏ ꯂꯧꯈ꯭ꯔꯦꯅꯦ ꯅꯊꯕꯥꯛꯀ ꯖꯒꯣꯏ ꯌꯥꯎꯔꯣ ꯎꯗꯨꯒꯝꯗꯣꯏ ꯅꯠꯇ꯭ꯔꯦ ꯃꯌꯥꯝ ꯉꯁꯥꯏꯅꯦ ꯕꯥꯔꯣꯗꯅꯦ ꯈꯪꯕ꯭ꯔꯥ ꯉꯥ ꯌꯣꯟꯕ ꯂꯥꯛꯑꯦꯕ ꯌꯥꯝ ꯍꯣꯡꯅ ꯁꯤꯁꯦ ꯀꯩ ꯍꯥꯏ ꯀꯩ ꯉꯥꯅꯣꯗꯤ ꯈꯪꯗꯦ ꯌꯥꯝ ꯍꯣꯡꯉꯦ ꯀꯦꯖꯤꯗ 40 ꯇꯧꯗꯅ ꯇꯧꯏꯁꯣ ꯑꯩꯈꯣꯏꯗꯨꯅ ꯇꯧꯏꯁꯣ ꯑꯗꯨꯒꯤꯗꯣ ꯂꯨꯄꯥ 50ꯒꯤꯅꯦꯕ ꯁꯤꯁꯦ ꯂꯧꯍꯧꯔꯦ ꯑꯗꯣ ꯁꯤꯁꯦ ꯑꯩꯅ ꯍꯧꯖꯤꯛ ꯊꯣꯡꯗꯣꯏꯅꯦ ꯑꯩ ꯔꯥꯅꯤꯡꯗꯩ ꯄꯞꯄ ꯍꯜꯂꯛꯑꯒ ꯗꯨꯀꯥꯟ ꯆꯠꯂꯨꯔꯦ ꯑꯗꯨꯒ ꯑꯩꯗꯤ ꯍꯥꯞꯅꯕ ꯀꯩꯀꯩ ꯂꯧꯔꯨꯔꯦ ꯑꯗꯨꯒ ꯊꯣꯡꯉꯒꯦ ꯃꯌꯥꯝ ꯑꯩ ꯉꯥ ꯁꯦꯝꯈꯤꯒꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤꯁꯦ ꯊꯥꯡꯅꯕ ꯆꯛ ꯊꯤꯖꯕꯩ ꯋꯥꯇꯅꯦ ꯊꯧꯕꯗꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯁꯦꯝꯃ ꯅꯥꯟꯊꯣꯛꯑꯣ ꯑꯩꯈꯣꯏ ꯃꯥꯅ ꯁꯨꯝ ꯁꯦꯝꯃ ꯇꯧꯅ ꯁꯨꯝ ꯂꯩꯔꯦ ꯔꯥꯅꯤꯡꯗꯒꯤ ꯍꯜꯂꯛꯄꯒꯤ ꯏꯔꯥꯡ ꯊꯥꯡꯒꯅꯤ ꯆꯩ ꯆꯥꯗꯕꯤ ꯁꯤꯃꯨꯛ ꯁꯦꯝꯃꯒꯦ ꯂꯣꯏꯔꯒ ꯑꯃꯨꯛ ꯌꯦꯡꯍꯜꯂꯛꯑꯒꯦ ꯃꯌꯥꯝ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯉꯥ ꯁꯦꯝꯕ ꯂꯣꯏꯔꯦ ꯆꯥꯝꯃꯒ ꯊꯝꯃꯦ ꯃꯆꯨ ꯀꯩꯀꯥꯟ ꯇꯩꯁꯜꯂꯦ ꯑꯗꯣ ꯍꯧꯖꯤꯛ ꯊꯥꯡꯅꯕꯒꯤ ꯑꯥꯂꯨ ꯐꯨꯜ ꯀꯣꯕꯤ ꯀꯩꯀꯩ ꯁꯦꯝꯃꯤꯅꯦꯕꯀꯣ ꯃꯃꯥ ꯏꯕꯥꯅꯤ ꯇꯧꯔꯒ ꯃꯃꯥꯅ ꯀꯣꯂꯤꯍꯋꯥꯏ ꯈꯔ ꯍꯥꯞꯄꯛꯑꯦ ꯈꯥꯃꯦꯟꯁꯤꯟꯕꯁꯨ ꯁꯦꯝꯕ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯂꯩꯔꯪꯗꯣ ꯊꯣꯡꯉꯨꯔꯒꯦ ꯑꯗꯨ ꯃꯌꯥꯝ ꯏꯪꯊꯝꯊꯥ ꯃꯇꯝꯗꯒ ꯃꯩꯗꯒ ꯆꯥꯛ ꯊꯣꯡꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯣ ꯃꯩ ꯌꯥꯏꯅ ꯍꯥꯏꯗꯤ ꯋꯥꯈꯜꯒꯁꯦ ꯅꯨꯡꯉꯥꯏꯅ ꯆꯥꯛꯁꯦ ꯊꯣꯡꯉꯗꯤ ꯍꯤꯟꯖꯥꯡꯁꯦ ꯑꯗꯨꯝ ꯍꯥꯎꯕꯅꯦ ꯅꯠꯇ꯭ꯔꯥ ꯑꯗꯨꯅꯦ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯔꯤꯁꯦ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯍꯤꯟꯖꯥꯡꯁꯦ ꯊꯣꯡꯗꯔꯤꯅꯤ ꯈꯤꯇꯪ ꯍꯥꯎꯇ꯭ꯔꯗꯤ ꯀꯩꯅꯣ ꯑꯗꯨꯗꯤ ꯃꯌꯥꯝ ꯍꯤꯟꯖꯥꯡ ꯂꯣꯏꯔꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯔꯦ ꯍꯥꯎꯁꯨ ꯌꯥꯝ ꯍꯥꯎꯈ꯭ꯔꯦ ꯑꯗꯣ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯑꯃꯨꯛ ꯅꯦꯛꯁ ꯚꯤꯗꯤꯑꯣꯗ ꯊꯦꯡꯅꯔꯁꯤ ꯕꯥꯏ ꯕꯥꯏ